Dhanamanjuri University ki makhada leiriba DM College of Arts ke Satharakhiba exam University asina khanghoudana yeithorakpadagi University asigi makhada leiriba college sing haibadi DM Arts Science Commerce amade GP Women College ki maheiroi kayana ngase DMU ki administrative block ta thomjinkhre Thawong sing asi yaningdaba phongdoktuna maheiroi singna tongan ba kholau kaya lauduna maheiroi singi pendaba kaya phongdokhe College exam delay torga sadra sing am nungai tabu kudong cha dabong gathna ki loina education hariba subject si practical subject la natraga theory exam paper thadora ha bisu numitu da practical torni harga sadra exam thabala iba sing to yam ning ba kaina hanki loina ngarangi aigugi tang tatu asida su geography ki exam ma tawgani haiduna BA third semester ki sadra maheiroi sing exam thabala ki adubu question paper si apoi practical exam torni harga kudak ta yekhoki Satra sing tapudana theory exam tawni hara takpiraga aikugi tamba matam aikugi exam thamadana practical tawni haraga karigumba information amta supibidana maheiroi sing exam thabadagi akoi exam tawroi haraga akoi ningba kaina satra sing halki masi aikugi laiba department sing amadi examination controller amadi akoi DMU gi laiba official singa akogi makogi marakta achoba information gap ama lei haibasi akoi ngarang takle masi mai leinaba akoi government side gi action binaba aikogi media gi khutongda laiba maheiroi sing gi maike digi koina Dhanamanjuri University ki makhada leba college ama roiba DM Arts ki ngarang third semester ki exam tawgani haina maheiroi myam lakna matungda khudakta yeithorakpagi mayokta yaningda phongdokda DM Arts Science amadi GP college ki yalaba maheiroi kyana administrative block ta thomjinkhre hiamasi ki matana makhata pawnga minasi